ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯐꯨ ꯃꯈꯣꯡꯗ ꯑꯕꯦꯝꯃ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯥꯎꯆꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨꯅ ꯐꯨꯖꯤꯜꯂꯒ ꯌꯣꯡꯈꯥꯛ ꯂꯣꯡꯅ ꯇꯥꯔꯤ꯫ ꯃꯗꯨꯗꯒꯤ ꯅꯥꯎꯆꯥꯗꯣ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯄꯥꯛꯄꯤ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ "ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯕꯁꯨ ꯅꯣꯡꯗꯣ ꯌꯥꯝꯅ ꯀꯟꯅ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯛꯄꯤꯁꯨ ꯑꯗꯨꯃꯛ ꯇꯥꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯥꯎꯆꯥꯗꯣ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯔꯒ ꯆꯤꯡꯕꯒꯨꯝ ꯆꯤꯡꯂꯤ꯫ ꯅꯥꯎꯆꯥꯁꯨ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯕꯗꯨꯗ ꯅꯥꯎꯆꯥꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯛꯄꯗꯒꯤ ꯅꯥꯎꯆꯥꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯇꯨꯂꯁꯤꯕꯨꯡꯒꯤ ꯂꯩꯔꯤꯕ ꯄꯨꯡ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯃꯗꯨꯗ ꯄꯥꯏꯔꯒ ꯌꯥꯜꯂꯒꯦ ꯈꯜꯂꯗꯨꯅ ꯇꯨꯂꯁꯤꯕꯨꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯖꯔ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯨꯂꯁꯤꯕꯨꯡ ꯑꯗꯨꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯃꯍꯥꯛ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯒꯤ ꯅꯣꯡꯁꯤ ꯈꯔ ꯄꯥꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯥꯎꯆꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯗꯤ ꯌꯥꯝꯅ ꯀꯟꯅ ꯇꯨꯂꯁꯤꯕꯨꯡ ꯑꯗꯨꯗ ꯀꯣꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯌꯥꯝꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯥꯎꯆꯥꯅ "ꯑꯩꯒꯤ ꯈꯣꯡ ꯑꯁꯦ ꯄꯥꯏꯔꯒ ꯀꯣꯏꯆꯤꯡ ꯆꯤꯡꯏ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯃꯌꯥꯝꯅ "ꯀꯔꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯁꯨꯃꯥꯡ ꯑꯁꯤꯗ ꯅꯪꯕꯨ ꯆꯤꯡꯕꯒꯤ ꯅꯪꯅ ꯆꯦꯟꯕꯒꯤ ꯈꯣꯡꯒꯨꯜ ꯉꯥꯛꯇꯅꯤ ꯇꯥꯔꯤꯕ, ꯑꯇꯣꯞꯄ ꯃꯤꯒꯤ ꯈꯣꯡꯒꯨꯜ ꯇꯥꯕꯗꯤ ꯊꯦꯡꯅꯗꯦ. ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃ ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤ" ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯆꯪꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯅ "ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯣ" ꯍꯪꯂꯨꯕꯗ ꯅꯥꯎꯆꯥꯅ ꯌꯥꯝꯅ ꯁꯥꯎꯅ "ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ" ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝ ꯑꯗꯣ ꯑꯃꯠꯇ ꯆꯥꯝꯊꯣꯛꯇꯕ ꯑꯃꯠꯇ ꯇꯩꯊꯣꯛꯇꯕ ꯃꯈꯩ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ꯫ ꯅꯥꯎꯆꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯑꯁꯤꯗ ꯄꯥꯛꯄꯤꯗꯣ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯍꯥꯛ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯗꯣ ꯃꯍꯥꯛꯅꯁꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯤꯔꯗꯨꯅ ꯊꯣꯡ ꯑꯗꯣ ꯀꯞꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯎꯆꯥꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭రి꯫ ꯄꯥꯛꯄꯤꯗꯤ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯍꯥꯏꯐꯦꯠꯇꯤ ꯎꯏꯊꯔꯨ ꯃꯥꯜꯂꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯥꯎꯆꯥꯗꯣ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯐꯝꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯆꯥꯟꯅ "ꯉꯥꯏꯈꯣ, ꯅꯪꯒꯤ ꯅꯈꯣꯡ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅ ꯇꯧꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯊꯣꯛꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯎꯆꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯅꯥꯎꯆꯥꯅ ꯃꯍꯥꯛꯅ ꯑꯕꯦꯝꯃ ꯑꯃꯗꯤ ꯑꯕꯦꯝꯃꯒꯤ ꯃꯄꯥꯕꯨꯡ ꯈꯝꯕ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯗ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯍꯥꯏꯕꯕꯨ ꯑꯆꯠ ꯑꯋꯣꯛ ꯂꯝꯕꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯑꯗꯨꯃꯛ ꯐꯪꯕ, ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯑꯁꯤ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯂꯤꯔꯤꯕ, ꯑꯇꯩ ꯑꯍꯦꯟꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯁꯨ ꯈꯪꯗꯕꯅꯤꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯈꯨꯔꯨꯝꯅꯕ ꯁꯣꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ "ꯑꯣꯖꯥ, ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯇꯅ ꯃꯑꯣꯡꯗ ꯈꯔ ꯇꯧꯕꯤꯔꯝꯃꯨ. ꯀꯅꯥꯒꯨꯝꯕꯒꯤ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞ ꯂꯩꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ." ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯃꯥꯏꯆꯥꯟꯅ "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤꯁꯤ ꯃꯤꯅ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞ ꯇꯧꯔꯛꯄ, ꯂꯩꯋꯥ ꯇꯤꯜꯋꯥ ꯑꯃꯗꯤ ꯄꯣꯠꯁꯦꯝꯅꯆꯤꯡꯕ ꯊꯥꯖꯤꯜꯂꯛꯄꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯃꯃꯤ ꯇꯥꯗꯦ. ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃꯒꯤ ꯃꯃꯤꯗꯤ ꯍꯦꯛ ꯇꯥꯕꯒꯨꯝ ꯇꯧꯔꯤ.
ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯂꯕꯗꯤ ꯈꯪꯗꯣꯛꯄ ꯌꯥꯏ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤꯅꯦꯀꯣ ꯍꯌꯦꯡꯁꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯌꯦꯡꯉꯒꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯤ ꯃꯁꯤ ꯇꯧꯔꯛꯇꯅꯕ ꯑꯗꯨꯝꯕ ꯈꯛꯇꯪ ꯂꯥꯏꯒꯤ ꯑꯣꯏꯕ ꯉꯥꯛꯊꯣꯛꯅꯅꯕ ꯀꯔꯤꯅꯣ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯩꯗꯤ ꯇꯧꯕꯤꯔꯨꯔꯅꯨ ꯍꯣꯏꯗ ꯅꯈꯣꯏꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯐꯔꯦ ꯐꯔꯦ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯅꯥꯎꯆꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯄꯥꯛꯄꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯆꯍꯤ 2-3 ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯥꯎꯆꯥꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯗ ꯄꯨꯝꯅꯃꯛ ꯂꯤꯔꯕꯗ ꯅꯤꯃꯥꯏꯆꯥꯟꯅ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯂꯝꯂꯕꯗꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯁꯥꯊꯤꯕ ꯊꯕꯛ ꯈꯛ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯐꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯑꯩꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯥꯛꯂꯒ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯌꯧꯔꯣ ꯑꯩ ꯉꯥꯏꯈꯣꯅꯦꯍꯦ ꯑꯩꯗꯤ ꯉꯁꯤꯁꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯂꯩꯅꯦ ꯁꯨꯡꯗꯧꯔꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯏꯅ ꯑꯩ ꯂꯥꯛꯂꯒꯦꯀꯣ ꯌꯥꯔꯒꯗꯤ ꯑꯣꯖꯥ ꯉꯁꯤ ꯅꯪꯁꯨ ꯈꯪꯉꯤꯕꯗꯣ ꯉꯥꯏ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯁꯤꯗꯤ ꯊꯕꯛꯅꯤꯗꯅ ꯍꯦꯛ ꯍꯥꯏꯕꯒꯗꯤ ꯁꯪꯕ ꯅꯠꯇꯦ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯤꯒꯤ ꯌꯨꯝꯒꯤ ꯃꯩꯈꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯆꯠꯄꯅꯤꯗꯣ ꯑꯗꯨꯅ ꯃꯁꯤꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯃꯗꯨꯗꯒꯤ ꯍꯥꯏꯗꯣꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯆꯠꯀꯗꯕ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯅ ꯑꯃꯨꯛ ꯂꯥꯏ ꯑꯆꯧꯕ ꯑꯃ ꯈꯨꯔꯨꯝꯒꯗꯕ ꯂꯩꯕ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯣꯏꯅ ꯇꯧꯔꯁꯤ ꯅꯪꯒꯤꯗꯣ ꯅꯨꯃꯤꯗꯥꯡ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯌꯨꯛꯇꯣ ꯉꯟꯇꯥ ꯂꯥꯛꯄꯤꯔꯣ ꯍꯣꯏ ꯅꯥꯎꯆꯥꯗꯣ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯆꯥꯟꯅ ꯀꯔꯤ ꯅꯍꯥꯟꯋꯥꯏꯗ ꯅꯨꯄꯥ ꯑꯃꯅ ꯑꯉꯥꯡ ꯌꯣꯛꯂꯕ ꯃꯇꯨꯡ ꯑꯉꯥꯡꯗꯣ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯒꯥꯏꯗꯅ ꯉꯥꯡꯅꯈꯤꯕꯗꯨ ꯅꯥꯎꯆꯥꯁꯤ ꯑꯣꯏꯔꯦꯀꯣ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯅꯈꯣꯏꯗꯤ ꯐꯠꯇꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤꯕ ꯇꯥꯕꯅꯤ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯟꯁꯤꯔꯅꯦ ꯐꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯗꯤ ꯀꯟꯕꯤꯔꯒꯦ ꯃꯥꯒꯤꯁꯨ ꯃꯇꯨ ꯃꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯗꯅ ꯑꯁꯨꯝꯅ ꯅꯤꯃꯥꯏꯆꯥꯟ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯅꯥꯎꯆꯥꯗꯣ ꯃꯌꯨꯝ ꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯄꯥꯛꯄꯤꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯥꯎꯆꯥꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯤꯕꯅꯤ ꯅꯪꯅ ꯍꯥꯏꯕꯗꯨ ꯀꯔꯤꯕ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯂꯥꯛꯑꯣ ꯊꯕꯛꯀ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯥꯎꯆꯥꯗꯤ ꯏꯪꯈꯣꯜ ꯂꯣꯝꯗ ꯄꯔꯞ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯅ ꯅꯤꯃꯥꯏꯆꯥꯟꯒ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯊꯕꯛ ꯈꯔ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯕ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯆꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯗꯣ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯥꯎꯆꯥꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯄꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯉꯥꯏꯈꯣ ꯊꯥꯗꯣꯏ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯅꯪꯗꯤ ꯀꯅꯥꯅꯣ ꯃꯗꯨꯗ ꯂꯦꯞꯂꯝꯂꯤꯕꯤ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯆꯦꯅꯤ ꯂꯥꯛꯑꯣꯅꯦ ꯏꯕꯥꯅꯤ ꯁꯥꯟꯅꯁꯦꯕ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯅ ꯑꯩꯒꯤꯗꯤ ꯏꯆꯦ ꯂꯩꯁꯨ ꯂꯩꯇꯅ ꯑꯗꯣꯝꯅ ꯍꯥꯏꯔꯨꯕꯗ ꯑꯕꯦꯝꯃꯅ ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯦꯅꯤ ꯊꯥꯖꯗ꯭ꯔꯒꯅꯦ ꯍꯣꯔꯦꯟ ꯏꯃꯥꯗ ꯍꯪꯉꯣꯕ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯁꯦ ꯅꯪꯅꯦ ꯁꯤꯒꯤ ꯁꯣꯔꯣꯛꯁꯤꯗ ꯂꯩꯌꯣꯕ ꯑꯁꯨꯝꯅ ꯑꯕꯦꯝꯃꯅ ꯊꯥꯗꯣꯏꯗꯣ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ ꯊꯥꯗꯣꯏꯗꯣ ꯑꯕꯦꯝꯃꯒ ꯁꯥꯟꯅꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯔꯤ ꯃꯃꯥꯟꯅꯕꯤ ꯑꯇꯩꯒ ꯁꯥꯟꯅꯕꯗꯒꯤ
ꯑꯕꯦꯝꯃꯒ ꯁꯥꯟꯅꯕ ꯑꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯇꯨꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯊꯥꯗꯣꯏꯗꯤ ꯅꯨꯃꯤꯠ ꯇꯥꯔꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯝꯃꯅ ꯈꯨꯂꯣꯛꯄꯩ ꯁꯥꯟꯅꯕꯁꯤ ꯋꯥꯔꯦ, ꯃꯈꯜ ꯑꯃꯃꯨꯛ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯝꯕꯜꯂꯩ ꯃꯔꯨꯝꯂꯣꯝꯗ ꯑꯁꯨꯝ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯝꯕꯜꯂꯩ ꯀꯥꯆꯤꯜꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯒ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯆꯩꯇꯦꯛ ꯍꯣꯠꯄꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯃꯥꯡꯕ, ꯑꯕꯦꯝꯃꯅ ꯆꯩꯇꯦꯛ ꯂꯣꯠꯄ, ꯑꯕꯦꯝꯃꯅ ꯑꯃꯨꯛ ꯃꯥꯡꯕ, ꯊꯥꯗꯣꯏꯅ ꯆꯩꯇꯦꯛ ꯂꯣꯠꯄ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ, ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯐꯥꯎꯕ ꯑꯁꯤꯗ ꯊꯥꯗꯣꯏꯅ ꯂꯥꯛꯇꯕ ꯑꯁꯤꯗ ꯄꯥꯛꯄꯤ ꯑꯃꯗꯤ ꯅꯥꯎꯆꯥꯗꯣ ꯄꯥꯈꯠꯂꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯧꯔꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯁꯨ ꯌꯥꯎꯅ ꯊꯥꯗꯣꯏꯗꯣ ꯇꯣꯔꯁꯂꯥꯏ ꯀꯥꯞꯇꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗꯗꯤ ꯐꯪꯕ ꯀꯧꯕ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯗꯣꯏꯗꯣ ꯑꯕꯦꯝꯃꯅ ꯁꯝꯕꯜꯂꯩ ꯃꯔꯨꯝ ꯑꯗꯨꯗ ꯄꯨꯁꯜꯂꯒ ꯑꯗꯨꯃꯛ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯂꯤ꯫ ꯑꯕꯦꯝꯃꯅ ꯉꯥꯡꯕ ꯁꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯗ꯭ꯔꯤ꯫ ꯃꯃꯩꯊꯪꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯊꯤꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯊꯥꯗꯣꯏꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯅꯔꯕꯗꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯁꯝꯕꯜꯂꯩ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯊꯥꯗꯣꯏꯗꯣ ꯁꯝꯕꯜꯂꯩ ꯃꯅꯨꯡꯒꯤ ꯀꯥꯆꯤꯟ ꯈꯔ ꯑꯣꯏꯔꯞꯅ ꯌꯥꯝꯅ ꯁꯨꯛꯄ ꯌꯥꯝꯅ ꯁꯣꯡꯕ ꯖꯒꯥ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯃꯇꯣꯝꯇ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ "ꯍꯩ, ꯂꯥꯛꯑꯣ, ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯗꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯤꯕꯁꯤꯕꯨ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ"꯫ ꯑꯗꯨꯝꯅ ꯆꯩꯔꯒ ꯃꯍꯥꯛꯄꯨ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯉꯥꯡ ꯁꯛꯂꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯃꯅꯥꯀꯣꯡꯗ ꯆꯪꯗꯕꯒꯨꯝ ꯀꯔꯥꯏꯗꯅꯣ ꯑꯃꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯇꯧꯔꯤꯕ ꯑꯗꯨꯗ ꯄꯥꯛꯄꯤꯅ "ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯌꯦꯡꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯥꯛꯄꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯊꯥꯗꯣꯏꯗꯣ ꯄꯣꯡꯈꯠꯂꯒ "ꯅꯪ ꯀꯩꯗꯧꯕꯒꯤꯅꯣꯕ? ꯅꯇꯣꯝꯇ ꯅꯪꯅ ꯁꯥꯟꯅꯍꯧꯔꯤꯗꯨ ꯀꯩꯒꯤꯅꯣꯕ?" ꯑꯗꯨꯝꯅ ꯆꯩꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯂꯤ꯫ ꯃꯌꯥꯝꯁꯨ ꯊꯥꯗꯣꯏ ꯐꯪꯂꯕꯅꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ "ꯑꯩ ꯏꯆꯦꯒ ꯁꯥꯟꯅꯔꯨꯔꯤꯕꯅꯤ" ꯍꯥꯏꯔꯛꯄꯗ ꯅꯥꯎꯆꯥꯗꯣ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯄꯥꯛꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯄꯥꯛꯄꯤꯁꯨ ꯅꯥꯎꯆꯥꯗ ꯌꯦꯡꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯤꯆꯥꯟꯅꯩ꯫ ꯋꯥꯗꯤ ꯍꯥꯏꯅꯗꯅ ꯃꯃꯤꯠꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯅ "ꯏꯆꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯅꯪꯒꯤꯁꯤꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ "ꯏꯆꯦ ꯑꯕꯦꯝꯃꯅꯤ, ꯃꯥꯅꯅꯦ, ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯦꯅꯦꯅ ꯍꯥꯏꯔꯤꯕ"꯫ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯛꯄꯤꯅ "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯑꯃꯨꯛ "ꯍꯥꯏ, ꯃꯤꯑꯣꯏ ꯃꯤꯇꯧ ꯀꯝꯗꯧꯏ? ꯄꯥꯕ꯭ꯔꯥ ꯋꯥꯡꯕ꯭ꯔꯥ ꯉꯧꯕ꯭ꯔꯥ ꯃꯨꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ "ꯃꯁꯛꯇꯣ ꯌꯥꯝꯅ ꯐꯖꯩ, ꯉꯧꯔꯣꯛ ꯉꯧꯏ"꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯛꯄꯤꯗꯣ ꯅꯥꯎꯆꯥꯗ ꯌꯦꯡꯂꯛꯂꯒ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ "ꯍꯥꯏ, ꯐꯔꯦ, ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ, ꯃꯥꯅ ꯀꯔꯤꯒꯨꯝꯕꯅꯦ ꯅꯪꯉꯣꯟꯗ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯂꯕꯁꯨ ꯅꯪ ꯇꯜꯂꯤ, ꯅꯪ ꯑꯩꯒ ꯁꯥꯟꯅꯕ ꯌꯥꯗꯦ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯦ ꯂꯩꯇꯦꯗꯅ ꯍꯥꯏꯒꯗꯕꯅꯤꯀꯣ꯫ ꯍꯌꯦꯡꯉꯩ ꯃꯥꯅ ꯁꯥꯟꯅꯁꯦꯅ ꯍꯥꯏꯔꯕꯁꯨ ꯅꯪ ꯆꯠꯄ ꯌꯥꯗꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯊꯥꯗꯣꯏꯅ "ꯇꯜꯂꯤ, ꯑꯩꯗꯤ ꯃꯥꯒ ꯇꯨꯃꯤꯟꯅꯗꯣꯏꯅꯤ, ꯇꯨꯃꯤꯟꯅꯁꯤꯀꯣ ꯏꯆꯦ"꯫ ꯑꯁꯣꯝꯅ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯈꯤꯕꯗꯨꯗ ꯄꯥꯛꯄꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯅꯥꯎꯆꯥꯗꯤ ꯃꯁꯥ ꯑꯗꯣ ꯅꯤꯛꯄꯨ ꯅꯤꯛꯈꯠꯂꯛꯂꯤ꯫ ꯅꯥꯎꯆꯥꯅ ꯃꯈꯣꯟꯗꯣ ꯅꯤꯛꯂꯤ "ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯀꯣ ꯏꯆꯦ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ "ꯁꯤꯗ ꯐꯝꯃꯤꯁꯤꯗꯤ" ꯍꯥꯏꯔꯛꯄꯗ ꯅꯥꯎꯆꯥꯗꯤ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯄꯥꯛꯄꯤꯁꯨ "ꯀꯩꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗꯣ ꯈꯔ ꯆꯤꯡꯊꯣꯛꯂꯒ ꯐꯝꯃꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯥꯛꯄꯤ ꯑꯃꯗꯤ ꯅꯥꯎꯆꯥꯗꯤ ꯏꯄꯥꯏ ꯊꯥꯕꯥꯏꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯅ "ꯌꯥꯔꯦꯁꯦ, ꯁꯨꯃꯥꯏꯅ ꯇꯧꯁꯤꯁꯦ, ꯌꯣꯠꯁꯕꯤ ꯑꯃꯨꯛꯇꯪ ꯀꯥꯟꯊꯣꯛꯅꯕ ꯇꯧꯁꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯎꯆꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝꯒꯗꯣ ꯊꯥꯗꯣꯛꯇꯨꯅ ꯑꯃꯗꯤ ꯌꯣꯠꯁꯕꯤꯒꯗꯣ ꯃꯩ ꯊꯥꯒꯠꯇꯨꯅ ꯀꯥꯟꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯌꯣꯠꯁꯕꯤꯗꯣ ꯀꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯒ "ꯅꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯌꯥꯅ ꯅꯥꯇꯩ ꯆꯥꯔꯣꯏ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯛꯄꯤ ꯑꯃꯗꯤ ꯅꯥꯎꯆꯥ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯔꯥꯡꯅꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯣꯠꯁꯕꯤ ꯑꯗꯨꯗ ꯍꯧꯒꯠꯂꯤꯕ ꯃꯩ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯊꯛꯇ ꯕꯣꯝ ꯇꯥꯁꯤꯜꯂꯛꯄꯒꯨꯝ ꯄꯨꯡꯆꯥꯏ ꯆꯈꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯣꯠꯁꯕꯤ ꯑꯗꯨꯁꯨ ꯃꯈꯥꯗ ꯑꯣꯟꯊꯣꯛꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯥꯛꯄꯤ ꯑꯃꯗꯤ ꯅꯥꯎꯆꯥ ꯇꯝꯅꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ
ꯄꯨꯗ꯭ꯔꯨꯡ ꯄꯨꯗ꯭ꯔꯨꯡ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯊꯥꯗꯣꯏꯗꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯍꯩ ꯏꯆꯟꯅꯨꯄꯤ ꯑꯩ ꯊꯥꯗꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯋꯥꯔꯒ ꯅꯪꯅ ꯅꯣꯛꯂꯤꯕꯗꯨꯕꯣ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯏꯆꯦ ꯏꯆꯦ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦꯕ ꯍꯧꯖꯤꯛꯄꯣ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯏꯆꯦꯗꯤ ꯕꯕꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯤꯕꯗꯨꯗꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯎꯆꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯍꯥꯏꯗꯨꯅ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯃꯤꯡꯁꯦꯜ ꯑꯃ ꯊꯦꯠꯂꯤꯕꯗꯣ ꯃꯗꯨꯗ ꯅꯥꯎꯆꯥꯒꯤ ꯃꯔꯦꯡꯖꯨꯝꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯕꯦꯝꯃꯗꯣ ꯎꯔꯤ ꯑꯕꯦꯝꯃꯅ ꯃꯁꯝ ꯃꯅꯥ ꯏꯆꯣꯏ ꯆꯣꯏꯅ ꯇꯥꯔꯒ ꯃꯨꯁꯤꯟ ꯃꯨꯅ ꯃꯔꯦꯡꯕꯥꯟꯗ ꯌꯥꯟꯊꯔꯒ ꯇꯣꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯨꯕꯗꯗꯤ ꯅꯥꯎꯆꯥꯗꯣ ꯂꯦꯞꯄꯝꯕꯗꯒꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯤ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯨꯁꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯥꯎꯆꯥꯕꯨ ꯀꯟꯅ ꯀꯟꯅ ꯍꯧꯗꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯥꯎꯆꯥꯗꯣ ꯇꯞꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯛꯄꯤꯅ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥ ꯍꯥꯏ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯑꯕꯦꯝꯃꯅ ꯇꯣꯡꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯈ꯭ꯔꯕꯅꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯖꯪ ꯂꯥꯎꯈꯤꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯐꯔꯦꯁꯦ ꯑꯩꯈꯣꯏꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯀꯦꯅ ꯍꯥꯏꯍꯧꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯍꯌꯦꯡꯒꯤ ꯑꯌꯨꯛ ꯑꯗꯨ ꯉꯥꯏꯕ ꯇꯥꯈꯤ ꯁꯣꯝꯗꯅ ꯊꯥꯗꯣꯏꯗꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯄꯪꯅꯣꯛꯇꯁꯨ ꯅꯣꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯥꯛꯄꯤ ꯑꯃꯗꯤ ꯅꯥꯎꯆꯥꯁꯨ ꯄꯥꯈꯠꯇꯤ ꯄꯥꯈꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯔꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯃꯍꯥꯛꯁꯨ ꯇꯨꯝꯅꯤꯡꯂꯛꯂ ꯃꯥꯜꯂꯤ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯧꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯊꯥꯗꯣꯏꯅ ꯇꯨꯝꯊꯈꯤꯕ ꯑꯁꯤꯗ ꯄꯥꯛꯄꯤ ꯑꯃꯗꯤ ꯅꯥꯎꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡꯁꯦ ꯇꯨꯝꯈ꯭ꯔꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯂꯝꯂꯒꯅꯤ ꯑꯩꯈꯣꯏꯁꯨꯅꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯄꯥꯛꯄꯤ ꯑꯃꯗꯤ ꯅꯥꯎꯆꯥꯁꯨ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯛꯂꯤ ꯇꯧꯔꯤꯕꯁꯦ ꯄꯥꯛꯄꯤ ꯑꯃꯗꯤ ꯅꯥꯎꯆꯥꯅ ꯎꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯝꯅ ꯂꯣꯡꯊꯦꯛ ꯊꯦꯛꯂꯝꯂꯒ ꯐꯃꯨꯡꯗ ꯗꯨꯝ ꯑꯃꯨꯛ ꯇꯥꯁꯜꯂꯤ ꯑꯗꯨꯝꯅ ꯇꯥꯁꯜꯂꯛꯄ ꯑꯗꯨꯗ ꯅꯥꯎꯆꯥ ꯑꯃꯗꯤ ꯄꯥꯛꯄꯤꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯥꯛꯄꯤꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯄꯗꯗꯤ ꯊꯥꯗꯣꯏꯗꯤ ꯏꯁꯤꯁꯤꯅ ꯑꯗꯨꯃꯛ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯛꯈꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯅꯥꯎꯆꯥꯗ ꯍꯪꯉꯤ ꯅꯥꯎꯆꯥꯅ ꯈꯪꯗꯦꯅꯦ ꯀꯅꯥꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯅ ꯌꯥꯔꯁꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯛꯄꯤꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯝꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯅꯥꯎꯆꯥꯗꯤ ꯍꯧꯖꯤꯛꯁꯨ ꯇꯨꯝꯊꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯛꯄꯗꯨꯗ ꯀꯅꯥꯅꯣꯅꯍꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯔꯨꯕꯗꯗꯤ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯕꯦꯝꯃꯅ ꯃꯌꯥ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯍꯤꯒꯠꯂꯒ ꯃꯁꯝ ꯑꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯔꯒ ꯍꯧꯖꯤꯛ ꯅꯥꯎꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯅꯥꯎꯆꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯄꯥꯛꯄꯤꯕꯨ ꯀꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯆꯤꯟꯕꯥꯟꯗꯣ ꯀꯥꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯝꯃꯗꯤ ꯅꯥꯎꯆꯥꯒꯤ ꯈꯧꯔꯤ ꯌꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯀꯝꯗꯧꯅꯤꯁꯤꯗꯤ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯨꯗꯛ ꯑꯗꯨꯗ ꯑꯕꯦꯝꯃꯅ ꯅꯥꯎꯆꯥꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯆꯞꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯥꯎꯆꯥꯗꯣ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ ꯀꯔꯤ ꯑꯃꯠꯇ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯅꯥꯎꯆꯥꯗꯣ ꯂꯩꯔꯤꯉꯩ इखंग खंगौतना पाकपीदो मिकप खंगथोक थोलई मतम अदुता पाकपीना कइदोरगे तोइदबो मतम अदु नौसादो हुमांग अनप कांगबा मखै पाकपीदा येंगलगा लैरी मतम अदुता थादोइसु तपना हौगलकले मसम मना इफा फाबा मखै अदुगा नौसादा येंगलगा नोकलगा लैरीबनी अदुमा तौरकपदुता पाकपीना थादोइबु सेनागता नौसाना तौरिबा अदुबु येंगसिनगद्रा कोक ngawrga leiringai नौसादो तपना हौगलकले अदुगा मपालदा परपरप थोखरी तौरुनिबा अदुदा पाकपीना कदाइदनो चलिबदुबो हाइदुना हंगली थादोइना चखरो चटखरो नंगसु अइना तौबगम तौरो
ꯊꯥꯗꯣꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯄꯥꯛꯄꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯄꯔꯞ ꯄꯔꯞ ꯅꯥꯎꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯌꯨꯡꯂꯤꯕ ꯁꯝꯕꯜꯁꯤꯡ ꯑꯗꯨꯗꯒꯤ ꯃꯇꯦꯛ ꯑꯃ ꯊꯨꯗꯦꯛꯂꯒ ꯃꯗꯨꯒꯤ ꯋꯥꯒꯤ ꯋꯥꯛꯊꯧ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯃꯇꯣꯝꯇ ꯂꯦꯟꯊꯠꯆꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯥꯛꯄꯤꯗꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇꯕꯨ ꯆꯦꯟꯁꯤꯟꯒꯗ꯭ꯔꯥ ꯅꯥꯎꯆꯥꯒꯤ ꯃꯅꯥꯛꯇꯕꯨ ꯂꯩꯒꯗ꯭ꯔꯥ ꯄꯥꯛꯄꯤ ꯇꯧꯐꯝ ꯈꯪꯗꯅ कन्न कन्न लाउदुना कपलकपदा युमथंगनबसिंग तारादुना कदौनबा यावरे हाइदुना चेंथोरई ओरमलिबा मबुंग तुदा मयामसु लोइनमक पाखतनरी करी करम तौरिबनो हाइदुना हंगी अदुबु पाकपीदी करी अमत खुमखिद्रे इमुंगदना अंगांग कन्न कपली मपालदना मपुरोइबा इहिंग ना हिंग सादुना तारगा लैरिबनी मसिगी मतुंग मयामना थवाई यावद्रबा नौसागी हक्चांगदो फजना सेम सारबा मतुंग कुफांग चल्ले मदुगी मतुंग मयामदो संगदे यादबना नौचाकी थवाई यावद्रबा हक्चांग अदुबु संगली अदुगा लेकाय अदुगी आमाइबम ओइरिबा निमाइचान नुमिदांगी पुंग 12 मुक तारकपा अदवाइदा मयामना चत्तुना कौरुरे अदुगा थोक्लिबसिंग असि तमलुरे मतम मदुता निमाइचानना ओ अइना हयेंग लाकी हाइखिबने ngasi laklamlabadi thogok asi thomdabasu yai hayeng aina laitai nagarni khanbadagi ngasi gi ahing thabak asi pangthorakpa oireko asumna nimaichan mathamoide khanjai adubu sindadi haidoktri masini aina tawrubana aina phangba haibado masigi matung mathangi nongalak nimaichanna naucha gi thawai yawdraba haksang adubu mathau mangam pangthok pikhrei अदुगा हौजिक थादोइदी चुरोन परोन परोन लोली अदुगा अमाइबा निमाइ चांदसु मुन्न मुन्न येंगलिबनी तौरिबसित निमाइ चान वाखल ताई मतम मदुदा लैरिबसिंग तिल्लिबसिंग अदुदा निमाइ चाना हौजिकती नाउचागी मथौ मंगमसु पांथोक्रे अदुगा तौगदब थबक अमदी लैरि अदुम हाइरपदा मयामना करी थबकनो हाइदुना हंगी पाकपीसु करी थबक ओइरबा जानो खलदुना आमाइबा निमाइ चालदा जिंगलई मतम मदुदा निमाइ चालना नखोय मयाम लानदि खनगनो ngasi sahi kharagi mamangda mangkhaba abe mahairiba nupi adu nauchana soibadagi ma khana chainaba khara tawbada thawai mangkhre wafam madu tabada mayamdu ingangaknei kaino hariba sibo haiduna matam maduda pakpidi amai nongkhatpa ngamdi tumina leikhre makha taraduna amaiba nimai chana hairiba abe mahairiba thawai asigi mahaki haksang polang adu mamangda hauriba lafu pambi sing asigi makongda hauji saru polang oina leiri hairiba posak adu lawthoklaga magi oiba mathau mangam pangthoktriba phawbadi imung asida awana tahanbadi adumak leptana chathaраklagani aduga nupi macha ama leiriba sidasu adumak laknaduna mangrem hagem naduna adum leiragani maramasina mayam pullingai asida hairiba abe magi thawai yawdraba mahaki saru polang ado amuktang lotion biduna thadoigi masada kaidongduna leiriba abe magi thawai mirel ado chathan khinaba lairi pakta tha khinaba tausi wafam madu tabada mayamnasu loina magyanari masigi matung mayamna lafu makong aduta tawkhaiduna yengluba matamda ahuiba maki saru sarang mayam ama leiramle mado ningthina lawthoklaba matungda mado phajana kupang chanduna amaiba nimai changi pautak matung ninna magi haunabi matung inna haujikti mathau mangam pangthokre aduga haujik thadoido churon paron loliba adusu pharanaba haiduna nimai chana thadoigi masadagi thokpa ngamdana leiriba abe magi thawai miret adubusu lewatinwa kaya ama tawduna asengba laiji ising khikpadagidi thadoigi masada kaidongduna leiramba abe magi thawaisu haujikti thadoidagi thokpa ngamjakre matau asumna laitin khurumba punamak loirabada mayamsu haujikti kaisu toroloroi haiduna mayumda hannakhi thaudok asigi matungdagidi thadoi amadi pakpi mama macha khatamak jum aduda leihore pakpi mahana abe mabudi thamoi singna nungsi jakhibani aduga
ꯄꯥꯛꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯥꯎꯆꯥꯅ ꯑꯕꯦꯝꯃꯕꯨ ꯃꯤꯔꯥꯏꯈꯤꯕ ꯑꯃꯗꯤ ꯁꯣꯏꯕꯗꯒꯤ ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯃꯔꯤ ꯃꯔꯤ ꯁꯝꯊꯔꯛꯇꯨꯅ ꯅꯥꯎꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯆꯠꯈꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯕ ꯄꯥꯛꯄꯤꯗꯣ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤꯗꯃꯛ ꯁꯤꯕꯁꯨ ꯁꯤꯕ ꯉꯝꯗ ꯍꯤꯡꯂꯦ ꯋꯥꯅ ꯍꯤꯡ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯈꯤꯕ ꯃꯔꯨꯞ ꯑꯊꯣꯏꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ